Image TV mi ing tabiri bising bu ahan bamaktada taramna okse bagalunena nomaitheng kunje soina khurumjari maraki pau miyam da pijari. Government of India ki Ministry of MSME amadi SIDBI na semba Credit Guarantee Fund Trust for Micro and Small Enterprises CGTMSE gi makhada Manipur State Credit Guarantee Scheme MGSC ngasi Chief Minister N Birena launch tawkre. Manipur Government ki Planning Department sinduna North AOC da leiba Hotel Imphal da pangthokiba launch tawkiba gi thoromda Chief Minister N Birena hai One Family One Livelihood haiba scheme gi makhada beneficiary singda mathang manaw naina loan piragani chahi manga asida lupa crore charted ki loan beneficiary miyoi lising kunipan da pigani masina miyoi sing asida hingbagi lambi amadi piga dawribani ngasi loans tawbagi thorom aduda relief camp ta leiriba singi ahanba oina miyoi 95 rom da loan pigani loan piba asiga mai leinariba atoba bank singda beneficiary oigadawriba singi document amadi process awatpa leibadagi khudong chadaba mayoknari relief camp ta leiriba singi awaba khangna bank singna district magistrate ka khushamnaraga camp pangthoktuna khudakta loan yanaba honabiu haina Imphal East amadi Imphal West ki DC da instruction piki problem ama mayok nari haiduna problem aduda khanduna adum leiba yaroi development gisu khanba mathautai maram aduna chahi mari manga gi mamangda leiramba Manipur gi fibam adu amuk hana khongjel yangna hanjilakna ba official khuding makna hona minasi tha manga ro masida khudong chadaba problem ama mayok narabasu haujikti tapna hanjilak labanina development gi lamda hanna leiramba khongjel dagi saruk ani hena yangsina leinab hotnasi relief camp ta leiriba displaced people singi oinasu permanent oina yumsa duna hanjina ba hotnari haiki mangiba thamanga se lakatu chahi sidai koi double effort tor kan honor kan makeup do do biate anu puja mayam puna manga sigi ji yenga do loan se atai phangok do mayam do adu loina phangna ba za ne kulgarni planning gi adu ai ji to si ro gai koi gi sigi financial gi koi tongan da tim mamale sigi industry ge gi sigi tongan ba adu gi meeting ji to do ne adu ga khungdang chala ka da loina sigi awareness pir ka da mayam se mo anu wa sa hi not wa pin na ba koi pun hona mina si ha ayam bana koi relief camp da lai ba mayam si documents in je ya ma chak khna document cha ko khop to bolina ina bank sin de request to si deputy commissioner ki decision chu lai de Imphal East ki warga na Imphal East West ki warga na West ta ki game ki tank akoi beneficiary nupi mayam nadraga nupa mayam si one by one ta honda ba game ki tank ta mimini nadraga humi jaga amada game to birakanda mo gi che sang awat pa ke do mayam do issue to biraga adumaina to biraga di mayam na confident lagi yung sa kipagi yung kainer pagi awa ba le kan na beng da madu si wali edu to ngi chen do madu to Thormaduda Works Minister Govindas Konthojam Water Resource Minister Awangbong Nimai Thangmaiban Kendra gi MLA Y Joy Kishan Wangkhai Kendra gi MLA TH Arun Kumar Moirang Kendra gi MLA TH Shanti Lamlai Kendra gi MLA KH Ibomja Mayang Imphal Kendra gi MLA K Robindro Nauria Pakhanglapa Kendra gi MLA SKB Wabagai Kendra gi MLA U Deben amadi official kyana saruk yaki Tharomgi saruk ama oina relief camp ta leriba beneficiary nifu manga da lupa lising yang kai gi loan so piki Myanmar amusung Bangladesh ta West Toba Chin Kuki militant group singa khushim naraga Manipur da kangluki irang thokhan batanatana Myanmar Bangladesh amusung Manipur da leriba Chin Kuki jo singi independent state ama sem naba Bharat Sarkar gi mayokta lan hobagi maralda NIA gi special team ama na haukiba September 13 da Churachandpur da gi pharga transit remand da Delhi da pukiba 6 million gangte gi police custody remand matam loiduna ngarang Delhi gi Patiala da leba NIA gi special court ta puthokre lonena makha taba investigation gi dama numit 13 gi judicial custody remand lauthakre Haukiba mamang thagi September tang nipan da Palel area da thokiba nomai kapna bagi thodok amadi micham miyam da air personnel sing na chathakiba micham ani gi punsi pikham na khibaga loinena mioi kaya buno aso upon nangan khiba thawong aduna maram oiraga Palel area da tangdu leitaba hanjilaktriba phawba matang kaktana Palel kaithel shutdown tawrakhiba adu ngasidagi sadokle haina Palel Maira Paibi Loop ki finance secretary Mutum Romitana Paumising da phongdorakli
Wafam ngasi Kakching SC ki MLA Mayang Lambam Rameswar yauna Kakching District amadi Tengnopal District ki SP aniga Palel gi Maya Paibi amadi United Committee Palel gi mihut singa punna Palel maning leikai community hall da phaminaduna kupna khatnaraba matong kaithil hangdokpagi wafam asi Romitana Pawmisingda fongdorakhibani. Palel sida September 8 ta irang thokibajidagi ekhoi Palel bazar je koina shutdown haina laktokjagibane adubo hauji laidiba situation se ekhoi SR SP anima Kakching amusung Tenopala ga wari tawnare enable MLS yaraga ekhoi laidiba situation je phara e afam ko bune koina singnaba leiba meam je ko eba khoi je aduna hauji matam ngasi haiban numisidagi shutdown je laktoksare haina koi mara party na laktoksare Ngasigi khananabagi mifam aduda SP anigi maikaidagi Palel kaithil asi lenga ki maikaidagi hangdunaba athingba pikhiba leite miyamna shutdown tawkhibani hauji kaithil asi mahausagu miyamna hangbada miyamda pamdaba thodosing thoktanaba district anigi SP singi maikaidagi piba yaba security piduna pamdaba thodosing thoktanaba ngak sengani haiba wafam sing fongdokhi Mit haibasi miyoibagi khwaidagi maru oiba organ amani maramasina eye bank amadi corneal transplantation license ki ayaba pikhiba adu tha asi losilakpada thabak oina hauragani haina Health Minister Dr. Shapam Ranjanna fongdokre. Love Your Eyes at Work haiba thimda kunmari shuba World Sight Day thoramda ngasi National Program for Control Blindness and Visual Impairment State Health Society National Health Mission Manipur na sinduna Chingmairongda leiba Classic Grande da pangthokhiba aduda Chief Guest ki warol pireduna mahakna wafam asi fongdokhibani mahakna makha taina hai mi aman hek pokpadagi mit ki thabak asi adumak tawduna lai Saukhalapagi matung inami pung khudimangna laptop mobile sing sijinaduna screen mamangda leirabanina mit chokpagi sangsi adumak helakli lambi mataida tharaga yoliba anok sing sijinaba asina ahal oiraba singi mit chokpagi chang henbagi mami dumak tai Chief Minister na launch tawkiba mit ki layang haiba pandamda ngasidi NGO amadi private hospital singna support piduna Manipuri kachin koya khudingmakta ngasidi mit layang bagi camp chathari mit chokpagi chang hanthanaba yamna toina awareness piba mathautai haiki anop se hanjing ke meam laga ano upaka si chanai ne hainana leibagi sigi habit se luga sigi yam stringently check tongina by the mata kusima taw se haidana tawni kharburi tawi I think we need to be more vigilant in this manam di sigi jina hena mit phabadi lai dana muisne sok pa hen gado because it has to be under the prescription of a doctor or an optometrist whatever and sigi ji amuka hana I reiterate that we need to be more careful more I would like to request Dr. Vikram to be more vigilant in this I think this is Thoromaduda Directorate of Health Services ki Director Dr. Khorom Sasikumar Mangang NHM Manipuri State Mission Director Dr. Shomorjit Ningombam amadi Manipur Health Services ki former Director YI Masu Saru Yakhibaga loinana lemna anokayasu yenthoki All Sora Clubs Coordinating Committee ASCCO Shina Sinduna ngasi ayupung nipalom tabadagi Sora gi mafam sinba tungna chatuna drug awareness poster campaign ama pangthokre bike rally ga lonina chathakiba campaign asigi soragi maru oiba street corner singda ASCCO sigi member singna wangang duna drug kamari leinaba awareness ki paujil sing piki kemasida ASCCO sigi president MD Zulfikar Alam Kakching Jila Parishad ki Upadhyakshya MD Najimuddin Iringban Gram Panchayat ki Pradhan MD Badur Rahman Palel Gram Panchayat ki Pradhan MD Mukimuddin amadi ASCCO ki advisor singna maru oiba wangang loising oina saru yakhi ngasi ki tharonggi matangda All Sora Clubs Coordinating Committee ki General Secretary Makak Mayum Rizki Shahana wafam kaya fongdorokli koi asko committee se hokiba September ki tang 12 All Sora Barista Kakching pullaga semjakibani masi Sora da drug free ohelasi haina semjakibani aduna aikoi si masi ke khajar ko na kasi je koi All Sora ge oi by street corner meeting kam awareness program Sora da drug free ohel India lenga ki Ministry of Skill Development and Entrepreneurship MSDE gi makhada Thobal District ki wangjingda hangliba Jan Shikshan Sansthan JSS Institute of People Education sinduna institute asida tongan balam
tamliba mahairoisingi second skill convocation ceremony Kaushal Dipsan Samaro ngasi WWAGS ki Central Hall da pangthokre honoring every skill empowerment every talent haiba pandam da pangthokhiba convocation gi thorom aduda additional SP operation Thaubal O Wangkhombana athoiba mitung JSS Thaubal gi chairman Dr Nepram Kunjona thoromapu aduga Manipur lenga ki MSRDA loisang gi executive engineer Akoijam Debendro MSRLM gi state mission manager K Ranglo amadi WWAGS ki general secretary L Premanandana akhanaba mitung lensing oina saruk yakhi Tharom aduda institute asida tongan ba training course sing da mai pak laba mahari sing da ngasi gi mithung nen sing na honoring certificate sing yen thokhi institute asida training course phanglaba mahari sing na puthokpa tongan ba nar ke ba jago isai kaya su utkhi Khangabok ta leriba club kunithoi gi apunba body ama oiriba Khangabok coordinating committee na sinduna ngasi Khangabok ta santi gi rally chatkre athauba singda hailei katuna awaba su phongdokre Khangabok amadi tongan mafam singdagi lakpa miyamna saru yaduna chathakiba rally adu Khangabok part 1 lukhoi lampak tagi hauraga hauraba matung Khangabok part 2 mai lekai da leiba ikop ningthau laibung phawwa chatuna miyamna laibung maningi Turel da kumduna lana sida lekhidraba athauba singda tarpon katuna awaba phongdoki tungda ngasigi rally aduda saruk yakhibu sing yauna ikop ningthau laibung maningda leiba lampakta miyang yifam amasu pangthoki miyang yifam adu Manipur University ki professor Chingren Misnam social activist ningthauja lanchana wangangroi sing oina saruk yakhi ngasigi tharonga mari lenena Khangabok coordinating committee ki convener Bishan Mangang na haikibada iramda Manipur asigi lamkhai kaiba yaroi kuki narco terrorist singna Manipur asibu mache tana thugaina ba honarakpa matamda Manipur kaiba yaroi haiduna mang thana langthengna khiba athauba sing adugi thauna amadi Makoina utlamba thauna lingjel adu aikhoidasu makha tana lei hairaduna aikhoisu lamkhai nga khigani haiba wakhalonda ngasigi santigi rally asi tatuna leikhidraba sing yofamda hailei katuna ikai khumna utpani haiki Mamang thaduna aithoti lanchengna kiba kaibe yaro haiduna mamang thana lanchengna kiba athaubi sing atugi thauna sing loinana makhona leblamba thauna ningje nado aikhoidasu makha tana leidi aikhoinasu makhoidona nga khigani aduga leikhidaba athaubi sing di mafamda makhoibu ikai khumnabu utona ngasi santi gi thongsadama satchabu loinana makhoigi mafamda hailei mana amamdang oragasu katuna makhoigi thauna ningje nado thagapo ngasigi function Ngarang numidang singjamai sapam lekai da leiba Youth of Manipur gi member amagi yumgi geta sakangdaba miyoi amana half pen setuna laklaga hand grenade ama plastic ta haptuna thanamle bom thamjilambagi paw asi hekta baga singjamai police station gi team ama laktuna bom adu pukatkre bom expert natraga safety ama tayauduna bom adu bulokhat khiba singnaningai oi haiduna Youth of Manipur gi yamlaba miyamna ngarang numidang singjamai police station da thomjinduna asengba achumba pawdam piu haina wari sanakre thaudo asibu yaningdaba phongdok laduna ngasi singjamai sapam lekai da yamlaba miyamna wakat ifam phamkre wakat ifam aduda yumlakta bom thamjinba yaningde miyamda aki akhang pokhanba thawong chathabiganu micham miyam tangdu leitana lehanbiu aikhoi santi pami haina thaba play card kyasu sijinakhi Nakal amaromda ngarang huidrom tomthilgi mayumda sakhangdaba singna bom thamjilamba asi akanba mongda condemn tawi thanamliba bom amabu police na safety amata yaudana makhutna pairaga pukhatkiba adusu angakpa pui haina new development organization singjamai oinam thingel convener oinam romen na phongdokre ngasi singjamai da pangthokiba pawgi mifamda oinam romen hai ngarang numidang pung 3 lom tarakpada sakhangdabana Tomthingi thonganda bom adu thamjilambani mi kungna tariba mafamda bom thamjinduna aki akhang piba asi condemn tawi tomthin leiba ki thabak kaya tawriba miyoini masida bom thamjinduna aki akhang kaya pirakpa asina nungaitaba phahon bagaloina leiba ki thabak tarokadoriba singda akiba amuk pohalle lamda masigi thabak tawriba miyoy singda makhatana aki akhang pibagi thawong asi tawbiganu kanana karigidamak thanambano haiba khangkhanbiu bom adubu ngarang bom expert chu nataba police na makhutta pairaga lakhotkiba adusu angbo poi haiki asigumba
inaupsi adigi thonganda bom thamjanamba haibase kialamba haibase ngasi tungda haurakliba aikhoigi miyamgi oiba aigi oiba thabak tharomda tawginaba mirak mi lektabi ai aduna asumba tahoidaba thodong ase tawdanaba aina condemn tawjari akhoigi manipur police na kamai tawraga khutna pairaga bom lawthoino sisu yam angakpa question amani aduna bom expert ama laga fadal lawthok piragadi akhoisu habit karumba khara khanbe adu yamna haina singna kuna ta paraga bom lawthok ki baje sisu akhoi nuajade Jiribam district Pauduna Chetliba National Highway 37 Jiri Imphal Lambigi Jail Mamangda Matam Kayadagi Lambi Chetpada Yaman Nungaitaba Amadi Gari Chetpada Achoba Awaba Pidiba Lambi Matek Asi SP Jiribamgi Meeting Makada Apex Company Nangasi Samjin Kre Masigi Matangda District Police Jiribamgi DSP S Gawachana Aikoki Paumida Asumna Hai Jiribamgi 0 point dagi Nongpoklomda meter chamarom chatlaga leiriba Jiribam District Police Headquarter gi manak oiriba National Highway 37 gi lambi mate khara asi matam kayagi mamangdagi hanjin semduna laklabasu hariba lambi mate asi chathok chasin yarakta badagi Jiribam District Police ki SPG Ganesham Sharmana National Highway 37 gi lambi sembagi project work pariba Apex Company gi engineer sing kauraga SP office ta wari watai sharaba matung ngasi SP masa amak yauna hariba yadna leiriba lambi asi Apex Company gi workers sing amadi engineer laktuna lambi asi bunawna amuk nung lengoi haptuna nalana chingba sing tawduna public ki nungainaba lambi asi koilas thaba magnatrabasu chathok chasin nungainaba temporary oina lambi asi sembani haiki Apex Company na longba tawgudoi ba jaga si akoina jiri gadgina mapudagi mamangnomda kitang chalaga kilometer tauk tari lam chalaga moigi thabak tongnabagi damta moi company sina chingtak thaba lamben semba haugalakpa matam sida akoi thengna hubadagi akoina moigi asongi du lepaga haibadi nataba thabak to asomdagi kitang khaidoraga ngasi sidang ni mateng pangbiyo haibadagi pura कोलास ब्रेक तो पिम नत्तबीदा टेम्पररी होइना अखोइना सत्पा याद्रिब लंबेन से नुंगाइदबा इनदबुक्ता अखोइना पुलिस की साइडगी एसपी की मियंग मखादा अखोइना लंबेन से ngasi नौना नाला तौदना खोतना पब्लिक सिंगी नुंगाइनबा इदमुक्ता अखोइना थबक से पांगथोकजबनी हाइबता Federation of Civil Society Folks Jiri Development Organization JDO Jiri Ima Maya Paibi Apunbalo Jimpal Amadi United Jiri Youth League UJYL na Jiribam District Asigi Uchar Tholda Leiba District Hospital Asi Yengsin Kre Yengsin Kongsit Aduda Hospital gi Leiba Doctor Nurse Amadi staff singa unaduna awat apasingi matangda wari kya sanaki ngasigi Yengsin Kongsit ki matangda Federation of Civil Society Folks ki President TH Maniharna Paumising da haikibada hospital asi district hospital amagi leifam thokpa facility sing chapchana thambiu hospital asida Dr. Tarani thoi lejaba asida MBBS khara khak lei masida medicine doctor ama khak lei hariba hospital asida khudongcha daba yamna leiri maru oina watliba asi specialist doctor ni afaba doctor leitabana maram oiraga silsarda refer tawbagi mawongda lei haiki masida sunatna operation tawfam Fadana Lairabasu Hospital Doctor Watpa Amadi Leifam Tokpa Equipment Sing Watpana Operation Tawdana ngasi phawba leiri loinana haujik leiriba doctor singna yamna thawai hakchang yauna miyamgi seba tawri Jiri Hospital asi CHC haina leiriba asi district on khrabanina district hospital ama oina health minister commissioner amadi director na order ama athubada thokpina ba haina mari leinaba authority da haijari haina fongdokhi ngasi leiriba manipur ki complete situation asida mafam asida laibak thidna haiba manipur thokaina ba sangai ba maithai hana ba sangai ba du makku kila lobu sing asina maithai khuna sidi attack torpa taragadi haiba mafam asida hospital leiragasu doctor sing asina makoi makom ku pujalaga koina thambi bagi sak mana ba mahong dun leidu leigada ba manamna haiba mafam asida surgeon doctor amadi magi subordinate staff big operation theater maruina operation theater ji lai mafam ani lai masi operation tokde operation theater ya phajana lai masi amna 10 oina mona lai masi ju sengtok pira kanda operation theater amada chapchaba changi ba du staff sing ado magi subordinate mayam du thambiu loina na sigi surgeon to bangamba operation theater sida panabangamba du ba surgeon gi apa doctor amaga thambiu haibasima
ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛꯀꯤ ꯀꯟꯐ꯭ꯂꯤꯛ ꯁꯤꯆꯨꯋꯦꯁꯟꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯗ ꯑꯩ ꯑꯄꯤꯜ ꯇꯧꯖꯔꯤ ꯉꯁꯤꯒꯤꯗꯤ ꯃꯔꯛꯀꯤ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ